Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige da magkatagachari. Agi prathna di nahak na takdi ba wapaw ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba ehak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching musing buhay hinanong siba, at quite maruoy na, isuri matik mangalig na magtihing ba punsi da chakot pa adu, eki pratana ni. Ibang umaki wapaw, taminas. Ngasi di ekoi Old Testament da ekoi hangdok tu ne yengminase Old Testament gi lairik singi manung da yauriba root hairiba lairik atu da ekoi hangdok tu ne yengminase Israel now sing punchi shibu kram to wirige kubak kunam ne da amuk wagani amuk nungai gani amuk wagani amuk nungai ni punchi gi awan nungai gi ireida dum chatli da Yahowaga tabak nangnanabagi damakta chatpa amu halakpa imungi mateng khara pangba nongalaga su dum chap mane aikoi gi nupi singna aikoina tabak chatpa nangnanabagi damakta chak ising thongba angang sing sena hoba imungi kupnom sing to hoba yumgi tabak loishenba nongalaga su dum chap mane naha sing su dum ngai school chatkani amu halakani Tuition tong na bachat kani among halakani. Tabang masama to hong na nabagida magtakat na huwan aba. Madugi maruk adu da future gi matha khara muk shaba. Imung manung gi awa na khara du charuk adum yaba. Asi mangai re punji hai babu. Munna khanjalu rabadi ekoi gi punchi si awa nungai na cycle dongna dum unga ga leiba dongna koi khal amuk nungai gani amuk wagani amuk nungai gani amuk wagani adum adugi irei du da adum leiraga chatpa dongna koi gi punchi si khalle adugo root haide ba lairik asina ekoi bu punchi gi cycle adugi wang mada mityang thamna na bagi damakta ekoi da takpiri aduga ishwarna aikoi da pina biraba pandung adu tamna chatpa phangna na bagi damakta madubu chatna na bagi damakta aikoi da pukning thogat piri aduga morom da su root ke lairik ta yauriba miyoi singse wakal na shagat laga hekta sengkhiba mi sing nate plastic na shaba natragana tongan ba material sing na shaba adugum laba miyoi sing nate Makoi China fawi hingna nabagi lanfam da mayok nei humang tai kapi harau basu fawi na basu fawi kujin shikpada na fawi makoi aduna kari gumba ai khoi su awaba nungai ba kappa nok pa China fawrabadi ngasi gi wapaw ase ai khoi gi ne aduna ngasi gi wapaw ase gi title asidi ishwar gi angakpa lengdraba nungsiba aduga ngasigi main point first root ki chapter 1 amasung 2 gi main point adudi thajab sa kham theng na waraba matam dasu ishwar bu thajab maramdi mahaki lengdraba nungsibana pinabi ishwar da sangjasi ipa ishwar nahaki wahaina wa ngangbiyu e hakpusu pangbiyu aduga wahaigi mapalna thawai ashengbana thabak shubiyu Jesu Christ gi mingda nijabane amen koi root chapter 1 amasung 2 da hangdok tuna yengbiyu ekoi ngasi de wapaw hogdok tring gi mamang da text asi punna pararoi ge maram di verse sing asi yamna shangi maram aduna ekoi verse amamam tang mathang manaw nai na koi pa duna koi punna satminase Chapter 1 dagi han hangdok piyo. Chapter 1 asida koina uwa fangbasi karino hargade
kham thengna waraba punsi gi matang de koina uwa phange kham thengna waraba punsi gi matang aduga hek hobaga wari si karamba matamda kari thoki haiba khangnanaba mafam matam shaktam langgadaba miyoi sing ama mamtang oina introduce tawri verse 1 dagi yengminase wayel mapu singna wayelingaida ashumna thoki Israel da chak taklami aduga Judahagi Bethlehem dagi kanagumba nupa amana Moab ki lamda lamlanduna lainaba mahaki nupi amasung machanupa aniga chatlami nupa adugi maming Elimelech mahaki nupi gi maming Naomi amasung machanupa anigi maming Mahalon amasung Kilion korome Judahagi Bethlehem da laiva Ephrathagi mi singni makoina Moab ki lamda thungladuna mafam aduda leirami warisi wayel mapuna palingai matamda thokiba thodok amani matamduda Israel gi ningthau leite maram aduna makoi gi mityeng da chummi khanbadu adum tawrame makoi gi punsi makoi gi kusini masagi aningba apamba tawbada thingbi na kanasu leite thinglabasu darkar oide makoibu chingbi ningthau leiramde ningthau leitaba punsi karam tawi haibado ekoina wayel mapu singi lairik asibu parbadi hena uwa fangani madugi lairik adada yauriba singse hatna sunaba mitu miwa lanaba khurum ningba lai khurum ningba mawongda khurumba Israel gi puwari da yamna amamba tangkak amani adugi mathak tudasu amuk chak tangba thoklami Bethlehem gi wahan thokte tan gi yum haibane Bethlehem ta gi nupa amana mahaki nupi angang sing puduna hingnaba gi damakta Moab ta chatki karino mafam sida tawrisiba yenga koina Exodus gi khongshan ba chapter 3 gi matung ina yengba matam dadi ishwarna wasak piraba lam aduba kari ga changdam nai shangom khohina marang kaina chenba lam adugi lam aduda chak tangba thoklamni tan marang kaina leiba yum thadoktuna hingnaba Moab ta cheliba karino tawrisiba karino ishwarna na tawirisibu karino makata na koi verse 3 dagi yengse verse 3 da sumaina hai adudagi Naomi gi mapuroiba Elimelech sire machan nupa ani ga loinana mahaku hundok piramle karino muk tawre isina hojik ta chak tang ba thokpagi awaba koktri amuk Elimelech siraba Elimelech haibagi wahan tokti ishwar aigi ningthau haibane imung luchingduna ngak shenduna leiramba ishwar aigi ningthau sire chak tangba matamda makoibu pija pithangna nabagi damakta koi chenduna hotnaramba nupa adu sire yamna laibak thibani verse 4 da amuk yengse adudagi makoina Moab ki nupi singbu makoigi nupi sing oina laurami amagi mamingna Orpa amasung atopagi mamingna Ruth kaurami makoina mafam aduda chahi 10 rom leirami aduga Mahalon amasung Kilion makoi anisu sire aduna Naomi bu makoigi mahaki machanupa ani amasung mapuroibana hundok piramle amagi awaba loidringaida amagi awaba mamuk lu ko ingaida len tabaga chap manare Naomi gi punsi makoi Moab ta chahi 10 ne leiri makoi Moab ta chahi 10 leiri ngai manungda makoi gi chada nauda loina sikhi makha tana makoi gi chada nauda da asa mangkhre makoi gi dhara muchilake Israel gi chatnabi gi matung inna imung amana chahi 10 gi manungda chada nauda taduna imung adubu mara chetna pane chahi 10 gi manungda koina Genesis chapter 16 da Abraham amasung Sarah gi punsi da koina uwo fangani Abraham amasung Sarah chahi 10 angang yauksal latraba matamda Sarah gi thajaba mangsilai
ꯆꯍꯤ 10ꯒꯤ ꯃꯅꯨꯡꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯒꯔ ꯑꯕ꯭ꯔꯥꯍꯥꯝꯗ ꯄꯤꯊꯣꯛꯈꯤ ꯑꯉꯥꯡ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯕ꯭ꯔꯥꯍꯥꯝꯒꯤꯗꯃꯛꯇꯗꯤ ꯁꯥꯔꯥꯅ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯇꯥꯅꯅꯕ ꯂꯝꯕꯤ ꯂꯩ ꯑꯗꯨꯕꯨ ꯅꯥꯎꯃꯤꯒꯤꯗꯃꯛꯇꯗꯤ ꯂꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯆꯥꯗꯥ ꯅꯧꯗꯥ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤ ꯑꯃꯇ ꯂꯩꯇꯦ ꯂꯩꯍꯧꯔꯤꯕ ꯅꯥꯎꯃꯤ ꯑꯃꯁꯨꯡ ꯃꯃꯧꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯍꯦꯟꯅ ꯑꯋꯥꯕꯅꯤ ꯅꯨꯄꯥꯅ ꯈꯨꯠꯂꯤꯡꯕ ꯁꯣꯁꯥꯏꯇꯤꯗ ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯑꯋꯥꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯅꯕ ꯑꯃꯁꯨꯡ ꯌꯣꯛ ꯊꯥꯛꯄꯤꯅꯕ ꯂꯩꯇꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯃꯤꯔꯝꯗ ꯂꯝꯂꯥꯟꯗꯨꯅ ꯂꯩꯕꯅꯤ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯕꯦꯊꯂꯦꯍꯦꯝꯗ ꯆꯥꯛ ꯇꯥꯡꯉꯦ ꯍꯥꯏꯗꯅ ꯃꯣआꯕꯇ ꯆꯠꯂꯒ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯨꯅꯤ ꯌꯨꯝꯗ ꯍꯟꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯃꯤꯔꯝꯗ ꯋꯥꯅ ꯂꯩꯗꯧ ꯁꯔꯨꯛ ꯏꯔꯝꯗ ꯋꯥꯅ ꯂꯩꯖꯔꯨꯔꯒꯦꯗ ꯍꯥꯏꯅ ꯅꯥꯎꯃꯤ ꯈꯜꯂꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯚꯔꯁ 6ꯇꯒꯤ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯣआꯕ ꯂꯩꯕꯥꯛꯇꯒꯤ ꯍꯜꯂꯛꯅꯕ ꯍꯧꯒꯠꯂꯝꯃꯤ ꯃꯔꯝꯗꯤ ꯖꯦꯍꯣꯋꯥꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯃꯍꯩ ꯃꯔꯣꯡ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯌꯦꯡꯕꯤꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯣआꯕ ꯂꯩꯕꯥꯛꯇ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯈꯣꯏꯅ ꯖꯨꯗꯥ ꯂꯩꯕꯥꯛꯇ ꯍꯟꯗꯨꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯤꯠꯀꯤ ꯄꯤ ꯀꯪꯗ꯭ꯔꯤ ꯑꯃꯅ ꯈꯔ ꯁꯥꯐꯩ ꯍꯥꯏꯅꯉꯥꯏ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯆꯠꯂꯤ ꯀꯞꯅ ꯀꯞꯅ ꯆꯠꯂꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇꯦ ꯐꯨꯝꯕꯪꯅꯔꯒ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯥꯎꯃꯤꯗꯤ ꯋꯥꯈꯜ ꯈꯔ ꯊꯣꯛꯂꯛꯄꯗꯧꯅ ꯇꯧꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ ꯃꯁꯥꯒꯤ ꯃꯔꯝꯗꯅꯤ ꯖꯨꯗꯥꯗꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯅꯤꯒꯤꯗꯃꯛꯇꯗꯤ ꯑꯇꯣꯞꯄ ꯃꯤꯔꯝꯗꯅꯤ ꯆꯠꯂꯤꯗꯣ ꯑꯗꯨꯅ ꯅꯥꯎꯃꯤꯅ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯚꯔꯁ 9ꯗ ꯆꯠꯂꯣ ꯅꯪꯒꯤ ꯅꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯣ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯨꯔꯣꯏꯕꯁꯤꯡꯗ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯕꯒꯨꯝꯅ ꯖꯦꯍꯣꯋꯥꯅ ꯅꯈꯣꯏꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯁꯅꯨ ꯅꯈꯣꯏꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯄꯣꯊꯥꯐꯝ ꯐꯪꯅꯅꯕ ꯖꯦꯍꯣꯋꯥꯅ ꯅꯈꯣꯏꯕꯨ ꯄꯥꯡꯕꯤꯁꯅꯨ ꯅꯥꯎꯃꯤꯅ ꯃꯐꯝꯗ ꯍꯥꯏꯔꯤꯁꯦ ꯅꯍꯥꯛꯀꯤ ꯅꯄꯥꯒꯤ ꯌꯨꯝꯗ ꯍꯜꯂꯨ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯍꯜꯂꯨ ꯍꯥꯏꯔꯤꯁꯦ ꯅꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯨ ꯗ꯭ꯌꯨꯇꯦꯔꯣꯅꯣꯃꯤ ꯆꯦꯞꯇꯔ 28ꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 38ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯒꯤ ꯌꯨꯝ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯣꯂꯣꯃꯣꯟꯒꯤ ꯏꯁꯩꯒꯤ ꯆꯦꯞꯇꯔ 3 ꯆꯦꯞꯇꯔ 8 ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 24ꯗ ꯄꯥꯔꯒꯗꯤ ꯃꯃꯥꯒꯤ ꯌꯨm ꯍꯥꯏꯕꯁꯤ ꯂꯨꯍꯣꯡꯕꯒꯤ ꯂꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯕు ꯆꯠꯂꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯌꯨꯝꯗ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯑꯅꯧꯕ ꯃꯄꯨꯔꯣꯏꯕꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯈꯥꯗ ꯄꯣꯊꯥꯖꯅꯅꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗꯤ ꯅꯥꯎꯃꯤꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯑꯃꯨꯛ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯅ ꯃꯈꯣꯏꯗ ꯏꯟꯁꯤꯟꯕꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯚꯔꯁ 10ꯗꯒꯤ ꯌꯦꯡꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯅꯥꯎꯃꯤꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯆꯒꯅꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯅꯦꯝ ꯃꯃꯧꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯇꯠꯄ ꯄꯥꯝꯗꯕꯗꯒꯤ ꯍꯥꯏꯔꯝꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯕꯒꯤ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕు ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯈꯜ ꯇꯧꯅꯕ ꯅꯥꯎꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯚꯔꯁ 11ꯗ ꯍꯟꯗꯨꯅ ꯆꯠꯂꯣ ꯏꯕꯦꯝꯃꯁꯥ ꯅꯈꯣꯏꯅ ꯑꯩꯒ ꯆꯠꯀꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯅꯅꯕ ꯑꯩꯒꯤ ꯈꯨꯎꯗ ꯏꯆꯥ ꯅꯨꯄꯥꯁꯤꯡ ꯑꯃꯨꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯟꯗꯨꯅ ꯆꯠꯂꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃꯁꯥ ꯆꯠꯂꯣ
ꯃꯔꯝꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯍꯜ ꯑꯣꯏꯃꯜꯂꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯁꯥ ꯂꯩ ꯍꯥꯏꯔꯕꯁꯨ ꯑꯗꯨꯒ ꯉꯁꯤ ꯑꯍꯤꯡꯃꯛ ꯏꯄꯨꯔꯣꯏꯕ ꯂꯩꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯤꯡ ꯄꯣꯛꯂꯕꯁꯨ ꯃꯈꯣꯏꯅ ꯆꯥꯎꯔꯛꯄ ꯐꯥꯎꯕ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯒꯗ꯭ꯔꯥ? ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃꯁꯥ, ꯃꯔꯝꯗꯤ ꯖꯦꯍꯣꯚꯥꯒꯤ ꯈꯨꯠ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯇꯤꯡꯊꯣꯛꯈꯤꯕ ꯃꯔꯝꯅ ꯅꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯥꯑꯣꯃꯤꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ꯫ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯌꯦꯡꯂꯨ ꯃꯥꯏꯀꯩꯗ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯑꯋꯥꯕꯅ ꯏꯀꯣꯏ ꯀꯣꯏꯁꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯄꯪꯕꯅꯤ꯫ ꯐꯨꯇꯤꯠꯇ ꯃꯥꯡꯖꯣꯡ ꯆꯣꯡꯕ, ꯂꯧꯁꯤꯠꯇ ꯈꯖꯅꯥ ꯊꯤꯕ ꯇꯥꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯍꯜꯂꯣ, ꯅꯈꯣꯏ ꯆꯠꯂꯣ꯫ ꯚꯔꯁ 19ꯒ 19ꯗ ꯅꯥꯑꯣꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯃꯨꯟꯅ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯏꯆꯥꯅꯨꯄꯥꯁꯤꯡ ꯄꯣꯛꯂꯕꯁꯨ, ꯚꯔꯁ 13ꯗ ꯃꯈꯣꯏꯅ ꯆꯥꯎꯔꯛꯄ ꯐꯥꯎꯕ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯒꯗ꯭ꯔꯥ? ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯞ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯖꯨꯗꯥꯅ ꯃꯃꯧ ꯅꯨꯄꯤ ꯇꯥꯃꯔꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ? ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 38 ꯄꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯅꯤ꯫ ꯃꯗꯨꯗ ꯖꯨꯗꯥꯅ ꯃꯃꯧ ꯅꯨꯄꯤ ꯇꯥꯃꯔꯗ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤ, ꯏꯆꯥꯅꯨꯄꯥ ꯁꯦꯂꯥꯅ ꯆꯥꯎꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯅꯄꯥꯒꯤ ꯌꯨꯝꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅ ꯂꯩꯔꯨꯆꯣ꯫ ꯖꯨꯗꯥꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯇꯥꯃꯔꯕꯨ ꯃꯄꯥꯝꯗ ꯍꯜꯍꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯕ ꯉꯥꯏꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯇꯥꯃꯔꯒꯤꯗꯃꯛꯇꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯒꯤ ꯄꯣꯠꯂꯣꯏꯗ ꯖꯨꯗꯥ ꯑꯃꯁꯨꯡ ꯇꯥꯃꯔꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯥꯑꯣꯃꯤꯒꯤ ꯀꯦꯁ ꯑꯁꯤꯗꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯥꯑꯣꯃꯤꯒꯤ ꯙꯔꯥ ꯂꯣꯏꯅ ꯃꯨꯠꯂꯦ꯫ ꯍꯤꯡꯅ ꯁꯤꯕ ꯉꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯄꯨꯟꯁꯤ, ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯐꯥꯎꯔꯛꯄ ꯋꯥꯍꯩꯅꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯁꯦ, ꯖꯦꯍꯣꯚꯥꯒꯤ ꯈꯨꯠ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯇꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯇꯨꯡ ꯏꯜꯂꯛꯂꯒꯅꯨ꯫ ꯅꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯂꯝꯕꯤ ꯑꯗꯨ ꯌꯦꯡꯖꯈ꯭ꯔꯣ꯫ ꯅꯈꯣꯏ ꯍꯟꯗꯨꯅ ꯆꯠꯂꯣ꯫ ꯑꯣꯔꯄꯥ, ꯅꯥꯑꯣꯃꯤꯅ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯅꯥꯑꯣꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯃꯥꯡꯗꯗꯤ ꯃꯍꯥꯛ ꯅꯥꯑꯣꯃꯤ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯣꯟꯈ꯭ꯔꯦ꯫ ꯅꯥꯑꯣꯃꯤꯒꯤ ꯇꯨꯡ ꯏꯟꯕꯗ ꯀꯥꯟꯅꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕꯗ ꯇꯥꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯏꯆꯦꯜꯅ ꯃꯈꯣꯏ ꯀꯥꯏꯅꯕꯗ ꯇꯥꯔꯦ꯫ ꯚꯔꯁ 14ꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯔꯐꯥꯅ ꯃꯅꯦꯝꯕꯣꯛꯄꯨ ꯆꯨꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯔꯨꯠꯅꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯗꯦ꯫ ꯔꯨꯠ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏ ꯌꯥꯝꯅ ꯆꯦꯠꯂꯤ꯫ ꯑꯄꯥꯏꯕ ꯂꯩꯆꯤꯟꯒꯨꯝꯅ ꯑꯣꯏꯗꯦ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ꯫ ꯍꯣꯡꯕ ꯅꯥꯏꯗꯦ꯫ ꯚꯔꯁ 15ꯗ ꯌꯦꯡꯕꯤꯁꯤ꯫ ꯃꯗꯨꯗ ꯅꯥꯑꯣꯃꯤꯅ ꯍꯥꯏꯈꯤ ꯔꯨꯠꯇ, ꯌꯦꯡꯉꯨ, ꯅꯆꯦꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯥꯏꯁꯤꯡꯒꯤ ꯃꯐꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯅꯆꯦꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨ꯫ ꯃꯁꯤ ꯑꯣꯔꯐꯥꯅ ꯀꯞꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯔꯨꯠꯀꯤ ꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯥꯑꯣꯃꯤꯅ ꯀꯥꯏꯍꯧꯕꯤꯔꯤ꯫ ꯃꯣꯑꯥꯕꯇ ꯂꯩꯔꯤꯕ ꯔꯨꯠꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯅꯨꯡꯁꯤꯔꯕ ꯂꯝ, ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯅꯤꯡꯁꯤꯡ ꯃꯃꯤꯁꯤꯡ, ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯥꯑꯣꯃꯤꯅ ꯔꯨꯠꯄꯨ ꯀꯥꯏꯍꯧꯔꯤ꯫ ꯔꯨꯠ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯕꯨ ꯆꯦꯠꯅ ꯐꯥꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤ꯫ ꯔꯨꯠꯀꯤ ꯄꯨꯛꯅꯤꯡ ꯂꯦꯞꯅꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯣꯑꯥꯕ ꯑꯃꯁꯨꯡ ꯃꯤꯔꯩꯕꯥꯛ ꯖꯨꯗꯥ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯀꯗꯣꯝꯗꯅꯣ?
ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯤꯔꯩꯕꯥꯛ ꯖꯨꯗꯥ ꯑꯗꯨꯗ ꯑꯩ ꯈꯣꯡ ꯊꯥꯡꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯑꯩꯒꯤ ꯏꯔꯝꯗꯝ ꯃꯣꯑꯥꯕ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯍꯧꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯏꯅꯧ ꯅꯧꯅ ꯑꯩꯅ ꯁꯨꯡꯈꯪ ꯈꯪꯅꯗ꯭ꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯁꯤ ꯃꯐꯝꯗꯨꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯔꯨꯠ ꯃꯗꯨꯒꯤ ꯐꯤꯔꯦꯞ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯤꯕ꯭ꯔꯥ? ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ, ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯌꯨꯝ ꯃꯀꯩ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇ꯭ꯔꯒꯅ ꯃꯆꯟ ꯃꯆꯦ ꯅꯠꯇ꯭ꯔꯒana ꯃꯃꯥ ꯃꯄꯥ ꯅꯠꯇ꯭ꯔꯒana ꯅꯨꯄꯤ ꯅꯠꯇ꯭ꯔꯒana ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯂꯧꯁꯤꯡ ꯀꯅꯥꯒꯨꯝꯕꯅ ꯊꯥꯗꯣꯛꯂꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯪꯖꯒꯅꯤ꯫ ꯃꯥꯔꯛ ꯆꯦꯞꯇꯔ 10 ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤ꯫ ꯔꯨꯠꯀꯤ ꯑꯆꯦꯠꯄ ꯄꯨꯛꯅꯤꯡꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯚꯔꯁ 16ꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ, ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯅꯅꯕ ꯅꯠꯇ꯭ꯔꯒ ꯅꯇꯨꯡ ꯏꯟꯕꯗꯒꯤ ꯍꯟꯅꯅꯕ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯆꯠꯄ ꯃꯐꯝꯗ ꯑꯩ ꯆꯠꯆꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯥꯔꯛꯄ ꯃꯐꯝꯗ ꯑꯩ ꯌꯥꯔꯛꯆꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯏꯁꯣꯔ ꯑꯣꯏꯒꯅꯤ꯫ ꯅꯍꯥꯛꯅ ꯁꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯁꯤꯒꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯐꯨꯝꯒꯅꯤ꯫ ꯁꯤꯕꯅ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯍꯥꯛꯀ ꯑꯩꯒ ꯈꯥꯏꯗꯣꯛꯂꯕꯗꯤ ꯖꯦꯍꯣꯚꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯑꯃꯁꯨꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯕꯤꯁꯅꯨ꯫ ꯃꯁꯤ ꯔꯨꯠꯀꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯔꯨꯠꯅ ꯃꯐꯝꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯁꯤ ꯋꯥꯁꯛꯄꯒꯤ ꯂꯣꯟꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯁꯤꯗꯁꯨ ꯂꯨꯍꯣꯡꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯕꯣꯔ ꯑꯃꯁꯨꯡ ꯀꯩꯅꯥ ꯀꯔꯤ ꯍꯥꯏꯅ ꯋꯥꯁꯛꯅꯈꯤ꯫ ꯑꯁꯤꯕꯅ ꯈꯥꯏꯗꯣꯛꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯠꯇ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯅꯈꯤ꯫ ꯃꯗꯨꯒꯤ ꯋꯥꯁꯛꯄꯒꯤ ꯂꯣꯟ ꯑꯗꯨꯅꯤ ꯔꯨꯠꯅ ꯃꯐꯝꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯦ, ꯔꯨꯠꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯁꯦ꯫ ꯔꯨꯠ ꯃꯣꯑꯥꯕꯥꯏꯠ ꯅꯤꯡꯉꯣꯜꯅꯤ, ꯑꯇꯣꯞꯄ ꯖꯥꯇꯤꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯖꯔꯦꯜ ꯖꯥꯇꯤꯒꯤ ꯏꯁꯣꯔ ꯑꯗꯨꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯇꯤꯟꯁꯤꯜꯂꯦ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯁꯦ꯫ ꯔꯨꯠꯅ ꯅꯥꯎꯃꯤꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯂꯣꯏꯅ ꯈꯪꯉꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯏꯁꯣꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯃꯦ꯫ ꯔꯨꯠꯅ ꯅꯥꯎꯃꯤꯒꯤ ꯇꯨꯡ ꯏꯟꯅꯕ ꯂꯦꯞꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯆꯦꯠꯅ ꯊꯥꯖꯕꯒꯤ ꯃꯔꯝꯅꯅꯤ꯫ ꯏꯁꯣꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯪꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯃꯔꯝꯅ ꯃꯍꯥꯛꯅꯁꯨ ꯅꯥꯎꯃꯤꯗ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯎꯠꯂꯤ꯫ ꯔꯨꯠꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯅꯕ ꯂꯦꯞꯈꯤꯕꯒꯤ ꯄꯥꯎꯈꯨꯝ ꯅꯤꯡꯁꯤꯡꯕ ꯌꯥꯏ꯫ ꯖꯣꯟ ꯆꯦꯞꯇꯔ 6ꯗ ꯖꯤꯁꯨꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕ꯭ꯔꯥ? ꯃꯗꯨꯗ ꯄꯤꯇꯔꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ? ꯅꯉꯣꯟꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕꯒꯤ ꯋꯥꯍꯩꯁꯤꯡ ꯂꯩ꯫ ꯅꯍꯥꯛꯇꯤ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯥꯖꯔꯦ ꯑꯃꯁꯨꯡ ꯈꯪꯂꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣই ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕꯗ ꯂꯝꯃꯨꯛꯅꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕꯗ ꯂꯝꯃꯨꯛꯅꯕ ꯃꯇꯝꯁꯤꯡ ꯌꯥꯎꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯊꯥꯖꯕ ꯌꯥꯅ ꯏꯜꯂꯕꯗꯤ ꯑꯩꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯤꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯐꯥꯎꯕ ꯊꯥꯗꯣꯛꯂꯛꯄ ꯌꯥꯏ꯫ ꯁꯟꯗꯦꯒꯤ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯑꯃꯁꯨꯡ ꯄꯣꯊꯥꯕ ꯐꯥꯎꯕꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯏ꯫
ꯑꯩꯈꯣꯏꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯊꯥꯗꯣꯛꯅꯤꯡꯗꯕ ꯃꯔꯝꯅ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕꯗ ꯑꯩꯈꯣꯏ ꯂꯃꯨꯛꯅꯩ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯥꯝꯕꯒꯤ ꯃꯔꯝꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯊꯥꯖꯕ ꯌꯥꯅ ꯏꯟꯕꯗ ꯑꯩꯈꯣꯏ ꯂꯃꯨꯛꯅꯩ ꯐ꯭ꯌꯨꯆꯔꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯥꯝꯕꯒꯤ ꯄꯨꯟꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯡꯇꯛꯅꯔꯒ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯇꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯅ ꯀꯅꯥꯅ ꯊꯥꯛꯍꯧꯒꯗꯕ ꯀꯔꯝꯅ ꯍꯤꯡꯍꯧꯒꯗꯕ ꯑꯩꯉꯣꯟꯗ ꯃꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯁꯄꯣꯔꯠ ꯑꯁꯤ ꯇꯣꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯝꯍꯥꯏꯅ ꯍꯤꯡꯍꯧꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯕ ꯃꯁꯤꯒꯤ ꯆꯔꯥꯡꯅꯕ ꯂꯥꯡꯇꯛꯅꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕꯗ ꯂꯃꯨꯛꯅꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕꯗ ꯂꯃꯨꯛꯅꯩꯕꯒꯤꯅꯣ ꯊꯥꯖꯕ ꯌꯥꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕ ꯃꯇꯤꯛ ꯆꯥꯏ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯂꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯈꯤꯒꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨꯗ ꯃꯥꯡꯂꯔꯣꯏꯗꯕ ꯍꯤꯡꯕ ꯂꯩ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯃꯇꯤꯛ ꯆꯥꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯆꯩꯅꯥ ꯐꯪꯈꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯏꯀꯥꯏꯕ ꯈꯥꯡꯈꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯏꯟꯊꯣꯛꯄꯤꯈꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯐꯥꯎꯕ ꯃꯊꯋꯥꯏ ꯊꯥꯕꯤꯈꯤ ꯏꯁꯣꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯎꯠꯄꯤꯈꯤ ꯔꯨꯠꯇ ꯌꯦꯡꯁꯤ ꯔꯨꯠꯀꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯅꯥꯎꯃꯤ ꯃꯆꯤꯟ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯔꯨꯠꯄꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯧꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯃꯤꯟꯅꯔꯝꯃꯤ ꯚꯔꯁ 19ꯗ ꯌꯦꯡꯁꯤ ꯃꯈꯣꯏ ꯕꯦꯊꯂꯦꯍꯦꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯑꯃꯒ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯁꯍꯔ ꯑꯗꯨꯗ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯑꯃꯅ ꯑꯃꯒ ꯍꯥꯏꯅꯔꯝꯃꯤ ꯀꯅꯥꯅꯣ ꯒꯦꯠꯇ ꯆꯪꯂꯛꯏꯁꯤꯕꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯁꯑꯣꯡ ꯁꯥꯗꯥꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯁꯤ ꯅꯥꯎꯃꯤ ꯃꯥꯜꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯦ ꯉꯥꯏꯈꯣ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯅꯥꯎꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯅꯥꯎꯃꯤ ꯑꯗꯨꯒ ꯌꯥꯝ ꯈꯦꯠꯅꯩꯁꯤꯗꯤ ꯁꯤꯗꯤ ꯃꯌꯥꯡ ꯏꯀꯪ ꯀꯪꯉꯤ ꯅꯥꯎꯃꯤꯒ ꯃꯥꯟꯕ ꯈꯔ ꯋꯥꯠꯂꯤ ꯍꯣꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯥꯎꯃꯤ ꯑꯣꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏꯁꯤ나 ꯀꯅꯥꯅꯣ ꯃꯗꯨꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯍꯔ ꯑꯗꯨꯕꯨ ꯅꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯆꯔꯥꯡꯅꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯝꯃꯤ ꯅꯍꯥꯛꯄꯨ ꯅꯥꯎꯃꯤ ꯅꯠꯇ꯭ꯔꯣ ꯅꯥꯎꯃꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯄꯦꯟꯕ ꯐꯖꯕ ꯍꯥꯏꯕꯅꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯧꯔꯛꯄ ꯐꯥꯎꯕ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯥꯎꯃꯤ ꯃꯉꯣꯟꯗꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯔꯦꯝꯅꯕ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯧꯔꯛꯄ ꯐꯥꯎꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯁꯟꯈ꯭ꯔꯦ ꯚꯔꯁ 20ꯗ ꯌꯦꯡꯁꯦ ꯅꯥꯎꯃꯤꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ ꯑꯩꯕꯨ ꯅꯥꯎꯃꯤ ꯀꯧꯕꯤꯔꯒꯅꯨ ꯑꯩꯕꯨ ꯃꯔꯥ ꯍꯥꯏꯕꯗꯤ ꯑꯈꯥꯕ ꯀꯧꯕꯤꯌꯨ ꯃꯔꯝꯗꯤ ꯏꯉꯝ ꯉꯝꯕ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯔꯦ ꯑꯩꯅ ꯏꯊꯟ ꯊꯟꯅ ꯆꯠꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯍꯣꯚꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯏꯍꯥꯡ ꯍꯥꯡꯅ ꯄꯨꯕꯤꯔꯛꯂꯦ ꯖꯦꯍꯣꯚꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯁꯥꯈꯤ ꯄꯤꯔꯦ ꯑꯃꯁꯨꯡ ꯏꯉꯝ ꯉꯝꯕ ꯏꯕꯨꯡꯉꯣꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯎꯔꯕꯃꯛꯇꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯥꯎꯃꯤ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯥꯎꯃꯤꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕꯒꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯑꯗꯨꯗ ꯇꯦꯡꯊꯥꯗꯨꯅ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯆꯦꯡꯐꯨꯗ ꯆꯦꯡ ꯂꯩꯇꯕ ꯌꯥꯏ ꯊꯛꯅꯅꯕ ꯏꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕ ꯌꯥꯏ
ꯑꯗꯨꯒ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯏꯆꯥꯁꯤꯡ ꯂꯩꯔꯕꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯑꯣꯛꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯄꯨꯝꯊꯟ ꯊꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯏꯍꯥꯡ ꯍꯥꯡꯂꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯍꯥꯡ ꯍꯥꯡꯂꯦ ꯅꯥꯎꯃꯤꯒꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯂꯦ ꯚꯔꯁ 22ꯗ ꯌꯦꯡꯃꯤꯟꯅꯁꯦ ꯅꯥꯎꯃꯤꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯕꯒꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯉꯥꯜ ꯈꯔ ꯑꯩꯈꯣꯏꯅ ꯎꯕꯗꯧꯅ ꯇꯧꯋꯤ ꯃꯉꯥꯜ ꯈꯔ ꯎꯕ ꯐꯪꯉꯛꯏ ꯃꯈꯣꯏ ꯆꯥꯛ ꯇꯥꯡꯕꯒꯤ ꯃꯔꯝꯅ ꯕꯦꯊꯂꯦꯍꯦꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯧ ꯂꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯆꯦꯞꯇꯔ 2ꯗ ꯑꯃꯨꯛꯀ ꯂꯥꯟꯖꯟꯁꯦ ꯆꯦꯞꯇꯔ 2 ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯗꯕꯁꯤ ꯏꯁꯣꯔꯗꯤ ꯄꯤꯅꯍꯩꯕꯤ ꯏꯁꯣꯔ ꯄꯤꯅꯍꯩ ꯆꯦꯞꯇꯔ 2ꯒꯤ ꯚꯔꯁ 1ꯗꯒꯤ ꯌꯦꯡꯁꯤ ꯚꯔꯁ 1ꯗ ꯑꯅꯧꯕ ꯁꯛꯇꯝ ꯑꯃꯃꯨꯛ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯣꯑꯥꯁ ꯀꯧꯏ ꯏꯂꯤꯃꯦꯂꯦꯛꯀꯤ ꯃꯔꯤ ꯃꯇꯥꯅꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯋꯥꯍꯪꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯥꯎꯃꯤ ꯑꯃꯁꯨꯡ ꯔꯨꯠꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯃꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯍꯦꯟꯅ ꯇꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯣꯏ ꯔꯨꯠ ꯑꯃꯁꯨꯡ ꯅꯥꯎꯃꯤ ꯕꯦꯊꯂꯦꯍꯦꯝꯗ ꯂꯩꯔꯦ ꯂꯧꯔꯣꯛꯄ ꯃꯇꯝꯗꯅꯤ ꯚꯔꯁ 2ꯗ ꯔꯨꯠꯅ ꯅꯥꯎꯃꯤꯗ ꯍꯥꯏ ꯑꯩꯉꯣꯟꯗ ꯊꯧꯖꯥꯜꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯒꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯔꯣꯡ ꯈꯨꯟꯅꯅꯕ ꯑꯩ ꯂꯧꯕꯨꯛꯇ ꯆꯠꯆꯒꯦ ꯔꯨꯠꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯂꯧꯕꯨꯛꯇ ꯆꯔꯣꯡ ꯈꯨꯟꯒꯗꯧꯔꯤꯕ ꯑꯗꯨ ꯂꯧꯕꯨꯒꯤ ꯊꯧꯖꯥꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯧꯖꯥꯜꯒꯤ ꯃꯈꯥꯗ ꯂꯩ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯍꯥꯞꯆꯤꯟꯕ ꯌꯥꯔꯕꯗꯤ ꯔꯨꯠꯅ ꯃꯇꯝꯗꯨꯗ ꯁꯛꯂꯝꯒꯗꯕ ꯏꯁꯩꯁꯤ I don't know about tomorrow I just live from day to day because I know who holds the tomorrow Jim Reeve's ꯏꯁꯩꯗꯣ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯍꯤꯡꯂꯤ ꯃꯔꯝꯗꯤ ꯐ꯭ꯌꯨꯆꯔꯕꯨ ꯇꯨꯡꯕꯨ ꯈꯨꯕꯥꯝꯅꯨꯡꯗ ꯄꯥꯏꯔꯤꯕ ꯏꯁꯣꯔ ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯤ ꯔꯨꯠ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯃꯍꯥꯛ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯖꯔꯤꯕ ꯏꯁꯣꯔ ꯑꯗꯨꯗꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯊꯣꯛꯂꯛꯏ ꯂꯦꯚꯤꯇꯤꯀꯁ ꯆꯦꯞꯇꯔ 19ꯒꯤ ꯃꯇꯨꯡꯏꯟꯅ ꯗ꯭ꯌꯨꯇꯔꯣꯅꯣꯃꯤ ꯆꯦꯞꯇꯔ 24ꯒꯤ ꯃꯇꯨꯡꯏꯟꯅ ꯂꯧꯕꯨꯛꯇ ꯆꯔꯣꯡ ꯈꯨꯟꯕ ꯌꯥꯕꯒꯤ ꯌꯥꯊꯪ ꯏꯁꯣꯔꯅ ꯄꯤꯕꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯍꯤꯡꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔ ꯄꯤꯅꯍꯩꯕ ꯏꯁꯣꯔꯅꯤ ꯅꯥꯎꯃꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇꯦ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩ ꯑꯗꯨꯒ ꯔꯨꯠꯇ ꯍꯥꯏ ꯆꯠꯂꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯥꯎꯃꯤ ꯃꯉꯣꯟꯗ ꯋꯥꯈꯜ ꯈꯟꯗꯦ ꯔꯨꯠ ꯑꯗꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯧꯕꯨꯛꯇ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯁꯤꯗ ꯆꯠꯂꯨ ꯁꯤꯗ ꯆꯠꯀꯅꯨ ꯀꯔꯤꯒꯨꯝꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯉꯣꯟꯗ ꯄꯤꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯥꯎꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯃꯪꯉꯒ ꯂꯩꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯂꯣ ꯍꯥꯏꯈꯤ ꯔꯨꯠꯇ ꯑꯗꯨꯗꯒꯤ ꯔꯨꯠꯅ ꯆꯠꯈꯤꯗꯨꯅ ꯂꯧꯕꯨꯛꯇ ꯆꯔꯣꯡ ꯈꯨꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯣꯛꯂꯔꯦ ꯃꯍꯥꯛꯅ ꯏꯂꯤꯃꯦꯂꯦꯛꯀꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯕ ꯕꯣꯑꯥꯁꯀꯤ ꯂꯧꯕꯨꯛꯀꯤ ꯁꯔꯨꯛ ꯑꯃꯗ ꯂꯥꯛꯂꯦ ꯔꯨꯠ ꯂꯝꯂꯥꯟꯕꯤꯅꯤ ꯀꯅꯥꯒꯤ ꯂꯧꯕꯨꯛꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯕꯣꯑꯥꯁꯀꯤ ꯂꯧꯕꯨꯛꯇ ꯊꯨꯡꯂꯔꯦ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ ꯔꯨꯠ ꯅꯪ ꯗꯥꯎ ꯌꯥꯝ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯗꯥꯎ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯏꯁꯣꯔꯒꯤ ꯂꯝꯖꯤꯡꯕꯤꯕ ꯑꯗꯨꯕꯨ ꯎꯕ ꯐꯪꯉꯤ ꯗꯥꯎ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯏꯉꯝ ꯉꯝꯕ ꯊꯧꯁꯤꯜ ꯑꯃꯁꯨꯡ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯉꯤ ꯚꯔꯁ 4ꯗ ꯌꯦꯡꯁꯦ ꯚꯔꯁ 4 ꯑꯁꯤꯗ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯍꯧꯔꯛꯏ
ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯥꯎꯃꯤꯒꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯔꯨꯠꯀꯤ ꯊꯥꯖꯕꯒꯤ ꯊꯕꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯥꯏꯀꯩꯗ ꯃꯤꯠꯐꯝ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯔꯨꯠ ꯑꯃꯁꯨꯡ ꯅꯥꯎꯃꯤꯒꯤ ꯃꯔꯝꯗꯅꯤ ꯑꯗꯨꯕꯨ ꯚꯔꯁ 4 ꯑꯁꯤꯗꯒꯤꯗꯤ ꯃꯗꯨꯗꯒꯤ ꯈꯔ ꯅꯥꯟꯊꯣꯛꯑꯒ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯔꯨꯠ ꯑꯃꯁꯨꯡ ꯕꯣꯋꯥꯁꯇꯒꯤ ꯔꯨꯠ ꯑꯃꯁꯨꯡ ꯅꯥꯎꯃꯤꯗꯒꯤ ꯑꯣꯟꯊꯣꯛꯂꯛꯑꯒ ꯕꯣꯋꯥꯁꯇ ꯃꯤꯐꯝ ꯊꯝꯁꯦ ꯕꯣꯋꯥꯁꯅ ꯕꯦꯠꯂꯦꯍꯦꯝꯗꯒꯤ ꯂꯥꯛꯂꯒ ꯂꯧ ꯂꯣꯛꯄꯁꯤꯡꯗ ꯍꯥꯏꯈꯤ ꯖꯦꯍꯣꯚꯥꯅ ꯅꯈꯣꯏꯒ ꯂꯣꯏꯅꯕꯤꯁꯅꯨ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯈꯨꯝꯂꯛꯏ ꯖꯦꯍꯣꯚꯥꯅ ꯅꯍꯥꯛꯄꯨ ꯕꯣꯔ ꯄꯤꯕꯤꯁꯅꯨ ꯕꯣꯋꯥꯁ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯏ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯏꯁꯣꯔꯕꯨ ꯈꯪꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯛꯂꯤ ꯕꯣꯋꯥꯁ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯀꯅꯥꯒꯨꯝꯕ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯕꯒꯤ ꯄꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯚꯔꯁ 5ꯗ ꯃꯁꯤ ꯀꯅꯥꯒꯤ ꯃꯧ ꯅꯍꯥꯅꯣ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯪꯉꯤꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯁꯤ ꯀꯅꯥꯒꯤ ꯃꯧ ꯅꯍꯥꯅꯣ ꯋꯥꯍꯪꯁꯤ ꯔꯨꯠꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨꯕꯨ ꯍꯪꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯀꯅꯥꯒꯤ ꯁꯥꯒꯩꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯗ ꯚꯔꯁ 6ꯇ ꯂꯧ ꯂꯣꯛꯄꯁꯤꯡꯕꯨ ꯄꯥꯟꯅꯔꯤꯕ ꯃꯅꯥꯏ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯃꯍꯥꯛꯇꯤ ꯅꯥꯎꯃꯤꯒ ꯃꯣꯑꯥꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯈꯤꯕ ꯃꯣꯑꯥꯕ ꯅꯤꯉꯣꯜꯅꯤ ꯔꯨꯠꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯣꯑꯥꯕ ꯅꯤꯉꯣꯜꯅꯤ ꯂꯝꯂꯥꯟꯕꯤꯅꯤ ꯏꯖꯔꯦꯜꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯥꯛꯅꯅꯕ ꯅꯥꯎꯃꯤ ꯅꯠꯇꯅ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯥꯎꯃꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯈ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯈꯪꯉꯤ ꯔꯨꯠ ꯆꯦꯞꯇꯔ 1ꯒꯤ ꯚꯔꯁ 5ꯇ ꯎꯕ ꯐꯪꯒꯅꯤ ꯅꯥꯎꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯁꯤꯡ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯗꯦ ꯄ꯭ꯔꯅꯥꯎꯟ ꯃꯍꯥꯛ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯐꯥꯎꯕꯗ ꯄꯟꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯥꯏꯗꯦꯟꯇꯤꯇꯤ ꯆꯞ ꯆꯥꯅ ꯂꯩꯇꯕ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯀꯃꯟ ꯑꯣꯏꯕ ꯋꯥꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯩ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯖꯔꯦꯜꯒꯤ ꯁꯂꯥꯏ 12ꯒꯤ ꯃꯅꯨꯡꯗ ꯅꯥꯎꯃꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯥꯛꯅꯅꯕ ꯁꯥꯒꯩ ꯌꯥꯎꯗꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯕꯣꯋꯥꯁꯅ ꯔꯨꯠꯀꯤ ꯃꯔꯝꯗ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯨꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯚꯔꯁ 9ꯗ ꯌꯦꯡꯕꯤꯌꯨ ꯏꯆꯥꯅꯨꯄꯤ ꯅꯍꯥꯛ ꯇꯥꯔꯤꯕ꯭ꯔꯥ ꯕꯣꯋꯥꯁꯀꯤ ꯋꯥꯍꯩꯁꯤꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯆꯥꯅꯨꯄꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯛꯇ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ ꯔꯨꯠ ꯏꯖꯔꯦꯜꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯕꯣꯋꯥꯁꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯑꯃꯒꯨꯝꯅ ꯂꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯍꯩꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯁꯨꯡ ꯍꯛꯆꯤꯟꯅ ꯂꯧꯅꯅꯕ ꯔꯨꯠꯀꯤ ꯄꯨꯛꯅꯤꯡꯕꯨ ꯃꯍꯥꯛꯅ ꯆꯤꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯔꯨꯠꯀꯤ ꯌꯥꯏꯐꯅꯕ ꯑꯅꯧꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯄꯤꯅꯍꯩꯕꯒ ꯂꯣꯏꯅꯅ ꯌꯣꯛ ꯊꯥꯛꯄꯤꯕ ꯑꯃꯁꯨꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒ ꯂꯣꯏꯅꯅ ꯇꯥꯛꯄꯤꯔꯤ ꯚꯔꯁ 9ꯗꯒꯤꯅ ꯚꯔꯁ 13 ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯑꯩ ꯚꯔꯁ 9ꯗꯒꯤꯅ 13 ꯐꯥꯎꯕ ꯑꯁꯤ ꯁꯝꯂꯞꯅ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗ ꯕꯣꯋꯥꯁꯅ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯂꯧꯕꯨꯛꯇ ꯆꯔꯣꯡ ꯈꯨꯟꯅꯕ ꯆꯠꯀꯅꯨ ꯃꯍꯥꯛꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯏꯁꯦ ꯑꯩꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯌꯨ ꯚꯔꯁ 9ꯗ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨ ꯌꯥꯊꯪ ꯉꯥꯛꯇꯅꯤ ꯅꯍꯥꯛꯄꯨ ꯁꯣꯛꯇꯅꯅꯕ ꯑꯩꯅ ꯃꯈꯣꯏꯗ ꯌꯥꯊꯪ ꯄꯤꯈꯤꯗ꯭ꯔꯥ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯧꯔꯥꯡꯂꯕ ꯃꯇꯝꯗ ꯄꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯣꯛꯂꯛꯄ ꯏꯁꯤꯡ ꯑꯗꯨ ꯊꯛꯎ ꯕꯣꯋꯥꯁꯅ ꯔꯨꯠꯇ ꯎꯠꯂꯤꯕ ꯊꯧꯖꯥꯜ ꯑꯉꯛꯄꯅꯤ ꯏꯆꯝ ꯆꯝꯕ ꯑꯃ ꯅꯠꯇꯦ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 24 ꯚꯔꯁ 11 ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯃꯅꯥꯏꯅ ꯑꯩꯖꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯕ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯔꯦꯕꯦꯀꯥꯅ ꯁꯣꯛꯄ ꯏꯁꯤꯡ ꯅꯨꯄꯥ ꯑꯗꯨꯅ ꯊꯛꯑꯝꯃꯤ
John chapter 4 da Samaritan nupi da so koina uwa fange Samaritan nupi aduna soglakpa ising adu Jesu Christ na thakna nabagi damakta hairame nupi ni ising sokpa aduga nupa na thakpa se koina Bible yam toina uwa fange adubu mafam sida de nupa sing na ising soglakpa adubu root na thakpa gi ayaba piri adugi su mathakta Israel machana soglakpa adubu Moab ningol na thakpa yabagi ayaba ni pirisi maram aduna Boaz na uliba thaujal adu isam jamba manate khwaidagi ihen henba amane Boaz ke pukchel chawba pina heibagi thaujal aduda Ishwar gi lengraba nungsiba adubu shayol laktuna Ruth ki mamangda leplabagumna khanki Ishwar ki nungsi thaujal adubu Ruth ki mamang maktada miyoiba ama oina shayol laktuna leplabagumna Ruth na khanki ngasai mahana lawbuk ta chatlamdai matamda mahaki manembok ta hairamba verse 2 da hairamba thaujal adudagi hentok pathokna Ruth na Boaz dagi fangjaki aduna verse 10 da Ruth na mamai luktaduna laitana kurumjaraga mangonda haiki aina lamlanbi ama oirabasu aibu yengshinbibagi thaujal aina nahaki midyeng da fangjariba karigino makhatana Boaz ki pukchel chawba pina heibaga loinana yok thakpiba amasung ngakpi shenbiba adu yengse verse 11 amasung verse 12 Boaz na Ruth bu khangbi aduga thaujal gi wahai sing haibiri verse 14 da Boaz na Ruth bu imungi chana naba table da chamin nanaba ayaba pi gising thakpa khaktanate chana nabagi damakta thamliba table aduda fawda chamin nanabagi ayaba pi aduga hai nahakna mafam asida laktuna tal asida gi chaw amasung asinba mahi asida nahaki tal machet adu lupu chaba loiraba matung dasu marang kaina charong sing khunanaba ayaba pi mahana manai sing da hai verse 15 da mahakpu mapun maraktagi fawba charong khulalu amasung mahakpu ikai hangano mahakidamakta thawoina khudap kharasu thanamduna mahakna charong sing ase khunjananaraba thanamu amasung mahakpu seibigano verse 13 mahakna yachang bafawbada khulliba charong sing aduna barley ifa amarom thoklami barley ifa ama hairivasi around 14 to 15 kgs ne adu changchata mi amana charong khunba matamda kg amadagi hena ikun khunde adubu Ruth na mafam sida fangla isi around 14 to 15 kgs ne aduda Ruth ki adugi yamlaba barley adubu Ruthi Boaz ki thaujal marang kaiba du fangjakibane adugi du uba matam aduda Naomi na yamna ngaklami Boaz ki thaujal pukchel chawna pina heiba ngakpi shenbiba khudingmakasi Jesu Christ gumna uba fange Boaz is type of Christ Ruth na charong khunba chatkibadu wayel yathangi makhapo na chatkibane Leviticus chapter 19 gi matungina adubu Boaz ki hendok pathoklaba thaujal na Ruth hingnabagi damakta marang kaina pinabi Jesu Christ na ai khoida piba marang kaiba adudi mahak masamakne mahak ki punsi adusu pap chendaba punsi Wayel yathangbo amata chithadana ngakna chatpa punsi mahaki hakchang apumba mahaki I apumba khudingmak adu akhakpa amata laitana ai khoi gidamakta cross mathakta kathokpi Jesu Christana ai khoida utpiba angakpa thaujal aduda ai khoina Ruth kumna Jesu Christagi mamangda khudak kunduna haifam thoe aina lamlanba papi ama oirabasu aibu yengshinbibagi thaujal aina nahaki mityengda fangjaba karigino
ꯑꯩꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯇꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯖꯔꯦ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯋꯥꯁꯛꯄꯒꯤ ꯏꯃꯨꯡꯗ ꯇꯤꯟꯁꯤꯟꯕꯤꯔꯦ ꯏꯁꯣꯔꯒꯤ ꯏꯃꯨꯡꯅ ꯆꯥꯅꯅꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯝꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯐꯪꯖꯔꯦ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯜꯂꯛꯈꯤꯒꯅꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯇꯦꯕꯜꯒꯤ ꯑꯀꯣꯏꯕꯗ ꯐꯝꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯧꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯕ꯭ꯔꯥ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯕ ꯉꯝꯗꯦ I can't wait that moment ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯒꯗꯕ ꯃꯔꯥꯡ ꯀꯥꯏꯕ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅꯤ ꯃꯈꯥ ꯇꯥꯅ ꯚꯔꯁ 18 ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯔꯨꯠ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯌꯥꯝꯈ꯭ꯔꯕ ꯕꯔꯂꯤ ꯑꯗꯨ ꯅꯥꯎꯃꯤꯅ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯑꯦ ꯚꯔꯁ 18 ꯅꯍꯥꯛꯅ ꯉꯁꯤ ꯀꯗꯥꯏꯗ ꯆꯔꯣꯡ ꯈꯨꯜꯂꯨꯕꯒꯦ ꯅꯍꯥꯛꯅ ꯀꯗꯥꯏꯗ ꯁꯨꯔꯨ ꯅꯣꯝꯂꯨꯕꯒꯦ ꯃꯗꯨꯗ ꯔꯨꯠꯅ ꯕꯣꯑꯥꯖꯀꯤ ꯂꯧꯕꯨꯛꯇ ꯁꯨꯔꯨꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯝꯈꯤ ꯑꯗꯨꯗꯒꯤ ꯅꯥꯎꯃꯤꯅ ꯕꯣꯑꯥꯖꯕꯨ ꯕꯣꯔ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯚꯔꯁ 20 ꯑꯍꯤꯡꯕ ꯑꯃꯁꯨꯡ ꯑꯁꯤꯕꯁꯤꯡꯗ ꯃꯍꯥꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯊꯥꯗꯣꯛꯄꯤꯗ꯭ꯔꯤꯕ ꯖꯦꯍꯣꯚꯥꯅ ꯃꯍꯥꯛꯄꯨ ꯌꯥꯏꯐꯍꯟꯕꯤꯁꯅꯨ ꯔꯨꯠꯀꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯏꯁꯣꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯔꯨꯠꯀꯤ ꯄꯨꯟꯁꯤꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯕꯣꯑꯥꯖꯀꯤ ꯄꯨꯟꯁꯤꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯏꯁꯣꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯑꯁꯤꯕꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯄꯥꯞꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯑꯋꯥ ꯑꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯣꯛ ꯊꯥꯛꯄꯤꯔꯤ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯆꯥꯅꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕꯤꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯆꯧꯗꯥ ꯅꯧꯗꯥꯗꯤ ꯄꯤꯕꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯁꯥ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯚꯔꯁ 20 ꯅꯥꯎꯃꯤꯅ ꯔꯨꯠꯇ ꯍꯥꯏꯈꯤ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯅꯤ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯒꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯛꯅꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯅ ꯆꯦꯞꯇꯔ 1 ꯚꯔꯁ 9 ꯅꯥꯎꯃꯤꯒꯤ ꯄ꯭ꯔꯦꯌꯔꯒ ꯂꯣꯏꯅꯅ ꯇꯧꯈꯤꯕ ꯋꯤꯁ ꯅꯈꯣꯏꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯄꯣꯊꯥꯐꯝ ꯐꯪꯅꯅꯕ ꯖꯦꯍꯣꯚꯥꯅ ꯅꯈꯣꯏꯕꯨ ꯄꯥꯡꯕꯤꯁꯅꯨ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯅ ꯎꯔꯛꯄꯗꯧꯅ ꯇꯧꯋꯤ ꯑꯗꯨꯅ ꯉꯁꯤ ꯆꯦꯞꯇꯔ 1 2 ꯑꯩꯈꯣꯏ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯆꯦꯞꯇꯔ 1 ꯑꯃꯁꯨꯡ 2 ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯔꯨꯠꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯅꯥꯎꯃꯤꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗꯤ ꯄꯨꯟꯁꯤ ꯑꯋꯥꯕꯅꯤ ꯍꯥꯏꯕ ꯑꯆꯨꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯧꯅꯝꯕ ꯄꯨꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯒꯅꯨ ꯄꯨꯟꯁꯤ ꯑꯋꯥꯕꯅꯤ ꯍꯥꯏꯕ ꯑꯆꯨꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯧꯅꯝꯕ ꯄꯨꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯒꯅꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯧꯅꯝꯕ ꯍꯥꯏꯔꯤꯕꯁꯤ ꯏꯪꯂꯤꯁꯇ ꯑꯦꯂꯨꯁꯟ ꯍꯥꯏꯔꯤꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯅꯤ ꯑꯆꯨꯝꯕꯗꯤ ꯃꯥꯟꯕ ꯑꯗꯨꯒ ꯅꯠꯇꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯒꯅꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯄꯥꯝꯃꯤ ꯃꯗꯨ ꯑꯐꯕꯅꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏ ꯂꯧꯅꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯠꯇꯅ ꯏꯟꯁꯜꯂꯦ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯁꯛꯇꯤ ꯂꯩꯕ ꯁꯪꯒ ꯇꯤꯟꯅꯕ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯄꯩꯁా ꯄꯥꯏꯕ ꯆꯥꯅꯤꯡꯕꯗ ꯆꯥꯕ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯄ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄ ꯑꯅꯧꯕ ꯀꯥꯔ ꯁꯤꯟꯗꯨꯅ ꯇꯣꯡꯕ ꯌꯨꯝ ꯐꯖꯕ ꯁꯥꯕ ꯅꯤꯡꯇꯝꯕ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕ ꯃꯤꯁꯤꯡꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯃꯤꯃꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯖꯠ ꯂꯩꯕ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯁꯤ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ
ꯃꯗꯨꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯜꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯑꯁꯤꯒ ꯆꯥꯡ ꯑꯣꯟꯕꯗ ꯑꯩꯈꯣꯏ ꯆꯥꯡ ꯌꯥꯝꯅ ꯇꯥꯏ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯗꯦ ꯌꯨꯝ ꯐꯖꯕꯗ ꯂꯩꯇꯦ ꯒꯥꯔꯤ ꯐꯖꯕꯗ ꯇꯣꯡꯗꯦ ꯆꯥꯡ ꯌꯥꯝꯅ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯄꯨꯛꯅꯤꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯆꯤꯟꯇꯥ ꯇꯧꯔꯒ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯤꯡꯕ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯐꯔꯥꯗꯂꯥꯟꯗ ꯂꯩꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯕꯛ ꯑꯆꯧ ꯑꯆꯧꯕ ꯐꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯣꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯩꯇꯥꯕ ꯉꯝꯃꯣꯏ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯁꯣꯟꯗꯨꯅꯇ ꯂꯩꯔꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯁꯨꯡꯑꯣꯏ ꯑꯣꯏꯔꯛꯂꯔꯣꯏ ꯃꯔꯝꯗꯤ ꯂꯧꯅꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯄꯨꯟꯁꯤꯅꯤ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯑꯋꯥꯠꯄ ꯂꯩꯒꯅꯤ ꯑꯃꯔꯣꯝꯗ ꯐꯪꯕ ꯌꯥꯏ ꯑꯃꯔꯣꯝꯗ ꯋꯥꯠꯀꯅꯤ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯁꯪꯒ ꯂꯩꯕ ꯏꯖꯠ ꯂꯩꯕ ꯄꯨꯟꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯅ ꯍꯦꯟꯅ ꯀꯥꯟꯅꯕꯗ ꯑꯋꯥꯕ ꯄꯤꯖꯩ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯩꯁꯥꯗꯤ ꯂꯩꯖꯗꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯁ ꯚꯥꯏ ꯀꯔꯝ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯊꯃꯣꯏꯗꯗꯤ ꯑꯋꯥꯕ ꯄꯨꯟꯁꯤꯗꯗꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯁ ꯚꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯊꯥꯖꯕ ꯌꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕ ꯍꯥꯏꯕ ꯏꯟꯕ ꯄꯨꯟꯁꯤꯗꯨꯅꯤ ꯉꯁꯥꯏꯒꯤ ꯍꯥꯏꯈ꯭ꯔꯤꯕ ꯑꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯜ ꯑꯣꯟꯒꯗꯕ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕ ꯌꯥꯅ ꯇꯨꯡ ꯏꯟꯕ ꯑꯃꯁꯨꯡ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯜ ꯊꯥꯖꯕ ꯌꯥꯅ ꯍꯥꯏꯕ ꯏꯟꯕꯅ ꯑꯣꯜꯂꯤ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯀꯌꯥꯝ ꯐꯪꯉꯤ ꯑꯗꯨꯅ ꯑꯣꯟꯗꯦ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯊꯥꯖꯕ ꯌꯥꯅ ꯍꯣꯠꯅꯕ ꯑꯗꯨꯅ ꯆꯥꯡ ꯑꯣꯜꯂꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯊꯥꯖꯕ ꯌꯥꯅ ꯍꯣꯠꯅꯕ ꯑꯗꯨ ꯑꯋꯥꯕꯅꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯃꯗꯨ ꯑꯁꯦꯡꯕ ꯄꯨꯟꯁꯤꯅꯤ ꯊꯥꯖꯕ ꯌꯥꯅ ꯖꯤꯁꯨꯒꯤ ꯍꯥꯏꯕ ꯏꯟꯕ ꯀ꯭ꯔꯣꯁ ꯄꯨꯕꯒꯤ ꯄꯨꯟꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯋꯥꯕꯅꯤ ꯃꯗꯨ ꯑꯁꯦꯡꯕ ꯄꯨꯟꯁꯤꯅꯤ ꯁꯤꯡꯂꯨꯞꯀꯤ ꯋꯥꯁꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯕ ꯌꯥꯅ ꯆꯠꯄ ꯑꯋꯥꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯑꯁꯦꯡꯕ ꯄꯨꯟꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤ ꯋꯥꯏ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕు ꯂꯧꯅꯝꯕꯒꯤ ꯃꯇꯨꯡ ꯏꯟꯕꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯗꯤ ꯑꯔꯦꯝꯕꯅꯤ ꯊꯥꯖꯕ ꯌꯥꯅ ꯀ꯭ꯔꯣꯁ ꯄꯨꯕꯒꯤ ꯄꯨꯟꯁꯤ ꯋꯥꯏ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯃꯗꯨ ꯑꯆꯨꯝꯕ ꯄꯨꯟꯁꯤꯅꯤ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤꯅꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯔꯤꯖꯜꯇ ꯑꯣꯜꯂꯕꯗꯤ ꯃꯗꯨ ꯂꯧꯅꯝꯕꯒꯤ ꯏꯂꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯊꯥꯖꯕ ꯌꯥꯅ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯕꯗ ꯑꯣꯜꯂꯤ ꯑꯅꯤꯁꯨꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯣꯏꯟ 1 ꯑꯍꯥꯟꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯒꯅꯤ ꯑꯅꯤꯁꯨꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯏꯁꯣꯔꯒꯤ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯌꯦꯡꯉꯨ ꯍꯣꯏ ꯑꯩꯈꯣꯏ ꯂꯤꯃꯤꯇꯦꯠ ꯑꯣꯏꯌꯦ ꯆꯣꯛꯊꯕ ꯅꯥꯏ ꯋꯥꯕ ꯅꯥꯏ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯑꯗꯨꯝ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯅ ꯀ꯭ꯔꯣꯁ ꯄꯨꯗꯨꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯁꯤꯡꯂꯨꯞꯀꯤ ꯋꯥꯁꯛꯄ ꯉꯥꯛꯄ ꯉꯝꯂꯣꯏ ꯈꯜꯂꯕꯗꯤ ꯃꯗꯨ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯅ ꯊꯥꯖꯕ ꯌꯥꯅ ꯍꯤꯡꯗꯅꯕ ꯑꯦꯛꯁꯀ꯭ꯌꯨꯁ ꯅꯠꯇꯦ ꯅꯥꯎꯃꯤ ꯃꯍꯥꯛꯀꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯑꯗꯨꯗꯅ ꯍꯦꯟꯅ ꯃꯤꯠꯐꯝ ꯊꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯃꯍꯥꯛꯀꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯊꯥꯟꯖꯤꯟꯗꯨꯅ
ꯆꯥꯎꯊꯣꯛꯍꯜꯂꯒ ꯌꯦꯡꯕꯅꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯔꯒ ꯏꯁꯣꯔ ꯑꯗꯨꯕꯨꯅ ꯍꯦꯟꯅ ꯄꯤꯛꯁꯜꯂꯦ ꯃꯗꯨꯅꯤ ꯅꯥꯎꯃꯤꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕꯗꯣ ꯑꯗꯨꯕꯨ ꯔꯨꯠ ꯆꯞ ꯃꯥꯟꯅꯅ ꯅꯥꯎꯃꯤꯒ ꯋꯥꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯇꯤ ꯏꯁꯣꯔꯒꯤ ꯆꯦꯠꯅ ꯊꯥꯖꯩ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯩ ꯏꯁꯣꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯤꯡꯉꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯁꯨ ꯂꯥꯟꯊꯦꯡꯅꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯑꯋꯥꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕु ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯊꯝꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯁꯥꯒꯠꯂꯕꯗꯤ ꯃꯗු ꯑꯔꯥꯟꯕꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯑꯆꯧꯕ ꯋꯥꯔꯤ ꯂꯩ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯏꯁꯣꯔꯒꯤ ꯑꯆꯧꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪ ꯑꯩ ꯌꯥꯎꯔꯤ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯁꯥꯒꯠꯀꯗꯕ ꯅꯠꯇꯦ ꯃꯗꯨꯗꯤ ꯏꯁꯣꯔꯒꯤ ꯑꯆꯧꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯎꯔꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯍꯧꯈ꯭ꯔꯕ ꯑꯣꯏꯔꯤꯕ ꯑꯣꯏꯔꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯗꯤ ꯑꯃꯨꯛꯇ ꯑꯣꯏꯅ ꯎꯏ ꯃꯍꯥꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯡꯗꯅ ꯂꯩ ꯍꯣꯡꯕ ꯅꯥꯏꯗꯦ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯕ ꯆꯦꯟꯅꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯌꯦꯡꯗꯨꯅ ꯊꯥꯖꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯄꯨꯡ ꯐꯥꯅ ꯈꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗ ꯆꯠꯄ ꯃꯇꯝꯗ ꯃꯝꯕ ꯌꯥꯏ ꯈꯨꯗꯤ ꯊꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯅ ꯈꯪꯕꯤ ꯑꯃꯁꯨꯡ ꯎꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯑꯗꯨꯕꯨ ꯑꯃꯝꯕ ꯑꯣꯏꯅ ꯎꯕ ꯌꯥꯏ ꯈꯨꯗꯤ ꯊꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯃꯗꯨ ꯑꯆꯨꯝꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯕꯤ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯄꯣꯟꯅꯅꯕꯅꯤ ꯌꯦꯡꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯗ ꯅꯥꯎꯃꯤꯗꯒꯤ ꯍꯦꯟꯅ ꯈꯝ ꯊꯦꯡꯅ ꯋꯥꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅꯤ ꯊꯥꯖꯕ ꯌꯥꯅ ꯁꯤꯕ ꯐꯥꯎꯕ ꯃꯄꯥ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯈꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯄꯥꯡꯒꯜꯅꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯀ꯭ꯔꯣꯁ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯄꯥꯡꯒꯜ ꯑꯃ ꯂꯩꯇꯦ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯧꯅꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯄꯨꯟꯁꯤ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯇꯩꯌꯣꯟꯅꯔꯦ ꯂꯥꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯊꯥꯖꯗꯨꯅ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜ ꯅꯤꯖꯗꯨꯅ ꯆꯠꯄꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯥꯏꯖꯁꯦ ꯏꯁꯣꯔ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕꯅꯤ ꯃꯁꯤ ꯑꯆꯨꯝꯕ ꯄꯨꯟꯁꯤꯅꯤ ꯑꯗꯨꯕꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯕ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁ ꯄꯨꯕꯒꯤ ꯄꯨꯟꯁꯤꯗ ꯊꯥꯖꯕ ꯌꯥꯅ ꯆꯠꯄ ꯉꯝꯅꯅꯕꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏ ꯂꯤꯃꯤꯇꯦꯠ ꯑꯣꯏ ꯄꯥꯡꯒꯜꯗ ꯊꯧꯅꯥꯗ ꯂꯧꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯂꯣꯏꯅꯃꯛ ꯂꯤꯃꯤꯇꯦꯠ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏ ꯅꯍꯥꯛꯀꯤ ꯃꯈꯥ ꯄꯣꯟꯕ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯌꯨ ꯅꯍꯥꯛꯀꯤ ꯇꯨꯡ ꯏꯟꯖꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯅꯍꯥꯛꯉꯣꯟꯗ ꯃꯤꯠꯐꯝ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯅꯤ ꯑꯥꯃꯦꯟ